पुलिसना मिनिस्टर अमगी PRO गे गाड़ी खामलुबदा उंखनख्रे था असिगी तरागा निपानदगी हौरक्तुना कुनगा तरेट फाउबा चथगदौरिबा मणिपुर पुंबगी टोटल कर्फ्यू गे अथिंगबसिंग चनहननबा मथौ पांगथोकिबा पुलिस पार्टी अमना मिनिस्टर अमगी PRO नि हाइबा मियोय अमा याउना लाखिबा फ्लैग पोस्ट हेटपा मारुति जिप्सी अमा खामलुबदा नाकल अनिगी मरक्ता उंखनरक्तुना कुमई ओइना येंगनख्रे थौदोक असि ngarang numitang wairam pung 6 lom tarakpada yaingang pokpi kaithelge mafam amada thokibane nupi ama yauna punna miyoi mari tonglakhiba flag post thetpa maruti gypsy aduna ukhul lomdage imphal tamna thogolakpada mafam aduda duty tawramba police personnel singna kana kanano karigino hangnabagi damakta khamlubada nakalani gi marakta akanba wahi khonta sing sizinaduna ungkhanarakibani haide nakalani gi miyoi singna khon wangkhanarakpadagi hendoroktuna police personnel amadasu जिप्सी दा लाखिबा मियोय अमना चैना कलखि हाइरे फिबम अदुदगी उंखनबा अदु हेना कंसिलकपदगे याइंगंग पोकपी पुलिस स्टेशन की ऑफिसर इन चार्ज मसामक थोरक्तुना पुलिस स्टेशन दा चटलगा वारी सानारसी हाइदुना थिमजिलखि अदुगा मारुति जिप्सी दा लाखिबा सिंगदु जेनिम्स दा पुरगा मेडिकल चेकअप तौना बाहाइरुबदा पुलिस की मकोक थोंगबो ऑफिसर सिंगी माइकेदगे फोन तौरक्तुना तौदना बाहाइरकपदगे यानखि हाइरे PRO नि हाइबा मियोय अदु PHED मिनिस्टर गिनी हाइरे सही अनिदगिना तरुक फावबगी कोविड वैक्सीन ट्रायल हौरे सही अनिदगिना तरुक फावबगी मनुंगदा लैबा अंगांगसिंगदा कापकदबा भारत बायोटेकना पुथोकपा कोवैक्सीन गे अनिसुबा डोज की क्लिनिकल ट्रायल मथंग चयोलदगी हौनबा ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स ना सेम साबा लोइरे सही 19 मखागी अंगांगदा कापकदबा कोविड वैक्सीन ट्रायल तौनबगी यामना मरुओइबा सेंटर अमा ओइदिबा एम्स ता हानगी चाही तरुक्तगिना तरागनि थोइ फावबगी अंगांगदा कापकदबा कोविड वैक्सीन की अनिसुबा डोज की क्लिनिकल ट्रायल तौख्रबने सही असिगी मे तरागनि थोइदा लैबाग असिगी ड्रग रेगुलेटर ना सही अनिदगिना 19 फावबगी अंगांगदा डोज अमख कापकदबा कोवैक्सीन गे क्लिनिकल ट्रायल फेज अनि अमसुंग अहुम तौनबा खंगनख्रबा मतुंग एम्स ता अहानबा क्लिनिकल ट्रायल जून 3 पांगथोख्रबने एम्स की डायरेक्टर डॉक्टर रणदीप गुलेरियाना अंगांग सिंगदा कापकदबा कोविड वैक्सीन सही असिगी सेप्टेम्बर दा फंगलबा याई हाइना हानना फोंदोखिबा लैख्रबने दिल्ली की एम्स खक्ता नतना अंगांग की कोविड वैक्सीन असिगी क्लिनिकल ट्रायल तौनबगे एम्स पटना महिसूर मेडिकल कॉलेज अमसुंग कर्नाटका की रिसर्च इंस्टीट्यूट सु अयाब पीख्रबने पनबा याई चाही 19 तरग फावबगे अंगांग सिंगदा कापकदबा अहमदाबाद लैबा जाइडस केडिलाना डेवलप तौबा DNA कोविड वैक्सीन जाइडस केडिलागे क्लिनिकल ट्रायल मपुंग फाना लोइरे हाइना इंडिया गवर्नमेंट हंदक दिल्ली हाई कोर्ट लानखतखिबा एफिडेविट अमदा फोंदोकपा लैख्रबने चटपा ngamdana लैरंबी नुपी अमा टास्क फोर्स ना मतेंग पांगदुना मयुम यहोनख्रे कोविड 19 नाबदगी बिष्णुपुर कोविड केयर सेंटर दा लाइकन अदुना लैरखिबा निंगथौजम दोजाती ngarang लैखिद्रबा मतुंग असि भागचांग अदु मयुम दा पुबदा खुदोंग चादबा लैबदगी इम्फाल म्युनिसिपालिटी दा अरोइबा मथौ मंगम पांगथोंगनबा सिनरमलबा मतुंग लैखिद्रबगी लोइनबी निंगथौजम मेमा चाही 59 मयुमदा हन्नबा होनखे कर्फ्यू मतम ओइबना अमसुंग गाड़ी वाइदुना मयुमदा हन्नबगी सेल याउदबना मखोंगना इम्फालदगी कुंबी तमना लाकपदा निंगथौखोंग यौरकपदा चटपा ngamlaktabadagi निंगथौखोंग बस वेटिंग सेट अमदा यामना खुदोंग चादबा फिबम अमदा लैरमखे बिष्णुपुर डिस्ट्रिक्ट कोविड 19 टास्क फोर्स अमुको अमसुंग UCOOBI दी नंगरांग नुमिदांग अथेंगबदा थेंगनबदगी मयुमदा यौनबा होनबदा मतेंग पांगख्रे मपुरोइबा लैखिद्रबी निंगथौजम मेमा मसामक्ति कोविड 19 नेगेटिव ओइबगी रिपोर्ट पाइरमखे महाकी अवाबा फिबम अतुदा टास्क फोर्स ना अतै वॉलंटियर सिंगा पाउ फौंगदुना एम्बुलेंस अमा अरेंज तौरबा मतुंग मयुम यौनबा थिनखे महाकी ओइरमलिबा फिबम अतुदा नुंगाइतबा फाउबगा लोइनना टास्क फोर्स की माइकेदगी सेल अमसुंग नोंगमदा संगदबा याद्रबा चाना थकनबा पोलम सिंगसु मतेंग पांगखि हाइदे nga phapam munabagi thogdokta khut yaunarappadagi miyoy ama sire असम की साउथ सलमारा मनकासार डिस्ट्रिक्ट की मनुंग चना लैबा तेपुपारा विलेज लैबा पुखरी अमदा nga फामिनरिबसिंगी मरक्ता निंगाई संगदानबगी थौदोक अमा थोलकपदगी मियोय अमा सीख्रे हाइना मनकासार पुलिस ना फोंदरोकले पुलिस की रिपोर्ट मतुंगिना थौदोकतुदा लैखिद्रबा मियोय अदु चही 39 सुरे तेपुपारा विलेज दगे अनोवार हुसन कौबा मियोय अमनी हाइना कन्फर्म तौख्रे nga फाफम पुखरी अदुगी मतंगदा नाकल अनि थोकना येनरकपदगी लाइबक थीबा थौदोक अदु थोखिबने चप मानबा कम्युनिटी अनिगी मरक्ता nga फाफम पुखरी अदुगा मरी लेनना हौखिबा नुमित खरनगी ममांगदगी उंखनबा हौरखिबने थौदोक असिगा मरी लेनना खुंजा सिंगना फोंदोखिबदा ngarang ayuk pung 12 rom tarakba matamda मियोय कांगबु खरा लागलगा पुखरी अदुदा nga फानबा होनरखिबने
nga phanaba honrakibagi thogdok adubu laikhidraba Hussein mahaki apokpa amadi imung manunggi miyoisingna thingnaba honakhi maduda nga phaba lakiba miyoi kangbu aduna Hussein da machin tumba khulai singna attack chatharakhi thogdok aduda Hussein laikhidabaga loinana mahaki apokpa jail hak amasung manau nupa alomsu sathina sokhe thogdok adugi pawadu khungang adugi mafam khudingmakta thuna yangna sandokhibaga loinana khungang adugi khoisaunaraba miyoisingna ngarang numidang wairam mihar aduda senaramba yai haina chingnaba miyoi amagi yum mai thanaba honakhre adumoinamak pulisna matam sana miyam adubu control tawbadagi mai thabadi ngamkhidre amaromda laikhidrabagi apokpa hakna thogdok aduga mari leinana pulisna case ama register tawkhre pulisna case asibu haksina lawbaga loinana thogdok tuda senaramba yai chingnaba miyoi ahum phakhre pulisna phakraba miyoi ahum adude Tepupara khunggangdagi Arsad Ali chahi kun Harzrat Ali chahi kun nipan amasung Fatik Mondal ni haide School sing hanglagani class 12 amasung college sing offline da mahi tamba haunaba hauki bachayol da ayaba pikraba tungda Gujarat government na state asida class 9 dagi 11 fauba July 16 tagi offline da amughana mahi tamba hauba yaragani haina laukthokre Government statement gi matungina chada yangkai humdoi gi capacity amasung mahiroi sengi mama mapa singna ayaba pibagi matungina offline class da yawgadabane state asida covid case hantharaktuna nongmada thengnaba case masing digit anidagi hendabadagi state government na July 15 dagi college polytechnic sing amasung class 12 hangana bawarep lawkhi nakalamaromda Rajasthan government su coronavirus pandemic na maram oiduna thengnakhiba school pumnamak lakliba August anidagi amuk hanna hanglagani haina laukthokre hiram asigi matangda education minister Govind Singh Dota Sarana haikhe coronavirus na angang singda kihanbagi mawong amata laitre haina expert singna mot pibadagi school sing hangbagi warep ase lawbane tawigumba sung school hanglaba matamda covid protocol sing checksin na ngakadabane police na home delivery tawriba sing phajinduna thambidai haukiba tang taraga mapanda Manipur Sarkar ki Chief Secretary Dr. Rajesh Kumar na thokiba order amada Manipur Sarkar na hujik thamliba total curfew asidagi e-commerce delivery servicing komthokli haidabasu lamdam asigi home delivery tawribasing police na phajinduna thambire haide United Committee on Delivery Executive Manipur gi maikaidagi thadorokpa cherol amana haidibana COVID-19 pandemic asiga mari leinana Chief Secretary na thokiba order adugi matungina nungti numit khudingi tangai fadana changdaba yadraba polam sing maruwaina manama sing hidak langthak grocery item sing sanitary item amasung baby food yauna atai polam sing miyam da delivery tawbagi thabak asi haukibane adumak pupotsai sing asibu pithok pisin tawriba miyoi sing Amazon Myntra na singba achauba e-commerce company sing asige service sing asinatana local gi oiba e-commerce sing aside komthokpa asida yaugde haina police na phajinduna thambidai police na sathariba thawong ase Manipur Sarkar na thogiba order adugi matungina maram chadaba amadi chumdaba amane thawong asina sarkar gi maikaidagi karamba e-commerce singna ayaba piribano amadi athingba thamlibano haibagi matangda chamamnaba poklei maram aduna masigi asengba adu chapchana khangnaba committee asigi maikaidagi hiram asigi matangda yamna transparent oiba mawong adu khangba pame pandemic asina maram oiraga miyamgi punsida khudong thiba kaya mayoknariba sing adu mateng pangnabagi damakta customer singda tangai fadana sizinadaba yadaba polam sing asi deliver tawbane miyam da pochai sing deliver tawriba ikoi gi staff sing changnaina covid test tawbada natana makhoi sing adu vaccine kaplaba miyoi sing ngaktane delivery service tawbada SOP ngakna chatlibane maramaduna hiram asida sarkar na mijeng changduna miyam da khangan biyo haire mid pelaba maigi kumaiga loinana Olympic Games Japan gi konung Tokyo da hogdokre malem gi sanabagi khwaidagi chawba kumai oiriba Olympic Games ke 32 suba edition mid pelaba maigi phajarba kumai kayaga loinana ngarang Japan gi konung Tokyo da laiba national stadium da laibak asige Emperor Naruhito na hogdokre games hogdokpagi thauramadu da India gi maikaidagi Mary Kom amasung Manpreet Singh flag bearer oiduna Indian contingent lusingkhe haukiba chahi lising amasida China da khwaidagi tamthiba ichau thokle China gi Central Henan province da haukiba chahi lising amasida amukta ukhidriba mawongdani haiba yamna kanna nong subagi thogdokta pak sanna ichau thokpadagi subway passenger taragani tho yauna yamdrabada mi kun manga sikre thogdok asina maram oiduna subway hotel amasung atai mafam singda thorakpa ngamdana laikhraba mi sing kannabagi damak army chaithongnaba president Xi Jinping na order tawkhre haide aroibada tabiriba pumnamakpu thagatchari